ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯍꯥꯏꯕ ꯃꯩꯇꯩ ꯑꯃ ꯃꯍꯥꯛꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯁꯤ ꯂꯩꯃꯈꯣꯡꯒꯤ 7 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯀꯦꯝꯄꯁ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯁꯨꯄꯔꯚꯥꯏꯖ ꯇꯧꯕ ꯆꯪꯉꯤꯕꯁꯤ ꯄꯨꯡ 9ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯦ ꯃꯌꯨꯝꯒ ꯄꯥꯎꯁꯦ ꯄꯨꯡ 1 ꯐꯥꯎ ꯐꯥꯎꯅꯔꯦ 1 2 3 ꯁꯤꯗꯩꯁꯤꯗ ꯃꯥꯁꯤ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯥꯗ ꯅꯠꯇꯅ ꯃꯥꯅ ꯇꯣꯡꯉꯤꯕ ꯁ꯭ꯀꯨꯇꯔꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇ꯭ꯔꯦꯁꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠꯁꯦ ꯐꯪꯉꯤ ꯑꯗꯨꯒ ꯂꯥꯁ ꯀꯣꯜ ꯇꯧꯕꯁꯤꯁꯨ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯥꯒꯤ CDRꯁꯤ ꯀꯣꯜ ꯗꯦꯇꯥ ꯔꯦꯀꯣꯔꯠꯁꯤ ꯌꯦꯡꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯐꯝ ꯊꯣꯛꯄ ꯖꯒꯥ ꯑꯃꯗ ꯃꯤ ꯑꯃ ꯑꯃꯁꯨꯡ ꯃꯥꯅ ꯇꯣꯡꯈꯤꯕ ꯒꯥꯔꯤ ꯃꯥꯡꯈꯤꯕꯁꯤ highly concerning ꯑꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯦꯚꯔഡ് ꯑꯣꯏꯔꯕ ꯌꯥꯝꯅ ꯍꯦꯂꯣഡ് ꯑꯣꯏꯔꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤꯗ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯅ ꯊꯣꯛꯄ ꯁꯤꯒꯨꯝꯕꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯥꯔꯃꯤꯒ ꯃꯩꯇꯩꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤ ꯗꯤꯁꯇꯣꯔꯠ ꯇꯧꯅꯅꯕ ꯃꯁꯤ ꯊꯨꯒꯥꯏꯅꯕ ꯇꯧꯔꯛꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯦꯡꯒꯜꯁꯤ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯃꯁꯨꯡ ꯃꯁꯤ ꯃꯥꯁꯤ ꯐꯪꯅꯅꯕꯒꯤꯁꯤ ꯑꯥꯔꯃꯤꯅ ꯃꯥꯒꯤ ꯂꯩꯖꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯥꯏ ꯆꯩꯁꯨ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯗꯨꯃ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯥꯡꯕꯅꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯑꯥꯔꯃꯤꯒꯤ 57 ꯗꯤꯞꯀꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯦ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯆꯪꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯁꯤ ꯐ꯭ꯔꯤ ꯑꯦꯛꯁꯦꯁꯁꯤ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯄ꯭ꯔꯣꯄꯔ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯩꯇꯩꯅ ꯑꯥꯔꯃꯤꯗ ꯊꯥꯖꯗꯅ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯍꯟꯗꯅꯕ ꯑꯗꯨꯒ ꯃꯩꯇꯩꯒ ꯑꯥꯔꯃꯤꯒ ꯂꯩꯅꯔꯤꯕ ꯑꯣꯔ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯗꯤꯁꯇꯣꯔꯠ ꯇꯧꯅꯅꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯑꯗ ꯃꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯊꯣꯛꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯁꯤꯐꯥꯎꯕ ꯇꯧꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯐꯪꯗ꯭ꯔꯤꯕꯁꯦ ꯑꯗꯨ ꯅꯠꯇꯅ ꯆꯨꯞ ꯆꯥꯞꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯆꯤꯡꯅꯕ ꯊꯥꯖꯗꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯇꯔꯥꯏ ꯆꯩꯁꯨ ꯁꯥꯏꯠꯇꯒꯤ ꯃꯗꯨꯃ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯦꯟ ꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁꯁꯦ ꯑꯗ ꯑꯅꯤꯁꯨꯕꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯅꯁꯨ ꯊꯝꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯕꯗ ꯑꯩꯈꯣꯏ ꯀꯔꯐ꯭ꯌꯨꯁꯤ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯥꯛꯑꯦ ꯑꯗ ꯀꯔꯐ꯭ꯌꯨ ꯇꯧꯕꯁꯤ ꯑꯦꯟꯐꯣꯔꯁꯁꯨ ꯇꯧꯗꯕ ꯄꯨꯡ 5ꯗꯒꯤꯅ ꯑꯩꯈꯣꯏ 12 ꯐꯥꯎꯕꯁꯤ ꯀꯔꯐ꯭ꯌꯨ ꯔꯤꯂꯦꯛꯁ ꯇꯧꯔꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟ ꯑꯗꯨꯝ ꯍꯥꯡꯉꯤ ꯑꯃ ꯇꯧꯏ ꯑꯦꯛꯁꯦꯞ ꯕꯖꯥꯔꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤꯁꯤ ꯅꯠꯇꯅ ꯑꯇꯩꯁꯦ ꯑꯗ ꯑꯁꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯇꯨ ꯗꯛꯁꯇ ꯔꯤꯂꯦꯛꯁꯦꯁꯟꯁꯤ ꯇꯧꯔꯒ ꯅꯣꯔꯃꯦꯜ ꯂꯥꯏꯐꯁꯤ ꯑꯗꯨꯝ ꯆꯠꯅꯍꯟꯕ ꯏꯔꯥꯡ ꯇꯧꯗꯣꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗꯩꯁꯤꯗ ꯊꯝꯃꯒ ꯂꯣꯏꯔꯦ ꯀꯩꯗꯧꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯐ꯭रीडꯝ ꯃꯌꯥꯝꯁꯤ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯔꯒ ꯂꯩꯒꯗꯣꯔꯤꯅꯣ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯤꯒꯟꯕ ꯑꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯇꯕ ꯂꯩꯉꯥꯛꯇꯧꯅ ꯎꯍꯜꯂꯦꯕ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯤ ꯀꯣꯚꯤꯗꯀꯤꯗꯒꯤ ꯑꯩꯈꯣꯏ ꯇꯝꯕ ꯍꯧꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯗ꯭ꯔꯣꯞ ꯑꯥꯎꯠꯀꯤ ꯔꯦꯠꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯋꯥꯡꯈꯠꯂꯛꯑꯕꯅꯤ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯒꯤ ꯂꯩꯔꯤꯁꯦ ꯑꯔꯥꯎꯟ 25,000 ꯁ꯭ꯇꯨꯗꯦꯟꯠꯁꯅꯤ ꯑꯩꯈꯣꯏꯒꯤ IDP ꯃꯔꯛꯇ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯈꯜꯂꯒ ꯑꯗꯒꯤ ꯅꯦꯠꯁꯨ ꯊꯤꯡꯖꯤꯜꯂꯦ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯈꯔ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥꯗꯁꯨ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯨ ꯇꯧꯍꯟꯗ꯭ꯔꯦ ꯑꯗꯨꯅ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯁꯤꯃ ꯄꯨꯔꯥ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯗꯦꯇꯥꯗ ꯕꯦꯟ ꯇꯧꯔꯤꯕ ꯏꯟꯇꯔꯅꯦꯠꯀꯤ ꯕꯦꯟ ꯇꯧꯔꯤꯁꯤꯃ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯅ ꯃꯥꯡꯍꯟꯕꯒ ꯃꯁꯤꯅ ꯀꯥꯟꯅꯕ ꯄꯣꯔꯛꯄꯒ ꯍꯧꯖꯤꯛ ꯔꯤꯃꯔ ꯃꯪꯀꯔꯤꯡ ꯑꯃ ꯃꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯍꯥꯏꯗꯤ ꯋꯥꯔꯗ ꯕꯥꯏ ꯃꯥꯎꯠ ꯑꯗ ꯁꯔꯀꯥꯔꯅꯗꯤ ꯏꯔꯥꯡ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯕ ꯁ꯭ꯄ꯭ꯔꯤꯡ ꯑꯞꯔꯥꯏꯖꯤꯡꯒꯤꯗꯨꯗ ꯀꯤꯗꯅ ꯊꯤꯡꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯖꯨꯟ 18ꯒꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯣꯕꯥꯏꯜ ꯂꯩꯕ ꯅꯠꯇꯦ ꯋꯥꯔꯗ ꯕꯥꯏ ꯃꯥꯎꯠꯇ ꯇꯧꯔꯒ
one of the biggest agitation in Manipur se tawkhrineba aduna madu thingbana net thingbana akogi aduk yamna benefit si parakadabu natti haidana akogi site tagi Taragi Cheishu site tagi khanjai aduga educational institution sidi loina hangdoga angang singji class karaga phadana keno natadi course si CBSE ki tawriba kholiba mayam si adagi NEET ki parakha lakadoriba ko mi kidi time fix tawraga lakadawni sidai sa akhoi angang ki syllabus si nanghodraga di akhoi angang ki mogi future si yamna bleak oigani haibadu ma akhoi thamjage.